ngasi video ki topic asi khoi manipur da sinariba mai ki prepaid meter sing asi mobile dagi karam haina recharge tawgadagi haibadi matang ani hoji video asi meeting terminal si ahan da google changbirani duga billing.mspdcl.info chi changbirani link asi ai makha ki description box ta hapcharange changa matung da page samaina tholani duga ahamba sida link khar pirisi click here for recharge history na hana tawgraba recharge ki history yengnabgini dasida khogi click here for secure meter prepaid recharge khogi meter se khoi manipur senior si meter ahum thoni sine aham da secure meter haiba ma genus meter haiba ma da spl meter haiba ma da commonly ayamba secure meter aduga genus meter sine aham gi link se secure meter gi ogana se click taro kan changbi gi dawni mathangi genus meter gi oitara gana se changbi gi dawni aduga spl meter gi tani se changbi gi dawni adu ngasi gi ai gi video sigi onadi khoi gi genus meter oibagi genus meter prepaid recharge click tawjage duga isagi connection id number hapirani duga search tawbirani search tawra matang khoi connection number meter number ni singba details bu fangani duga isagi mobile number hapirani mobile number se amma ta hape ai isaga loinaba email hapirani subdivision select tawbirani ai condition sidadi bisnupur hd select tawjare recharge amount of 500 khanjare create recharge request tawjare aduga khoi smai tawba tracking id amma tholani masigi screenshot lawja hore tungda swingam yaudana okay tawjare pay nambirani do khoi sigi page se da payment option credit card gi thigera debit card gi thigera atm dagi or net banking dagi thigera sida khoi gi sagi apam do khanbirani ai cash da debit card select tawjare card number hapjare expiry date cvv hapjare card holder name hapjare duga make payment namjare payment processing tawri duga payment se confirmation tawnaba isana hapkhiba debit card to gi account number do link to mobile number do da otp la ani otp do hapirani submit tawirani adu hei mathangi page samain tholani saka khema message la duga chinga sai aina screenshot logji gi tracking id number do ni chida track chida nambirani duga sigi samain taw page am tholani koi chida payment ki reference number u fange voucher se generate taw yare habni generate now the nambirani akai mathangi page da your genus meter voucher code successfully generate habni generate taw habni sida voucher makha sida leire koi sida dum hapas yare code se do khoina receipt oina download tawge haragana generate receipt se nambirani koi receipt download tawre download tawra receipt se koi sumaina u fanglen matang sida video solution jage video sina miyam gi kana bu kitang du ci piba ngam jaragadi like and share to biram duga channel subscribe to biram